ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯂꯥꯛꯅ ꯈꯣꯡꯂꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗꯕꯨ ꯀꯔꯥꯏꯗꯒꯤ ꯀꯛꯆꯤꯡ ꯍꯔꯧꯒꯤ ꯃꯈꯣꯜꯅꯣ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ ꯍꯪꯉꯣꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯣꯏꯔꯦꯡ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯂꯥꯇꯦꯟ ꯑꯃ ꯇꯥꯞ ꯄꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯩꯕꯩꯅꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯥꯎ ꯑꯗꯨ ꯌꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯁꯥꯇꯤꯜ ꯑꯃ ꯇꯨꯞꯇꯨꯅ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯣꯏꯔꯦꯡ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯏ ꯆꯣꯟꯅ ꯏꯁꯤꯡ ꯆꯦꯜꯂꯤ ꯏꯁꯦꯜꯒꯤ ꯏꯔꯥꯎꯈꯣꯜꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯔꯤꯕꯅꯤ ꯀꯣꯏꯔꯦꯡ ꯈꯦꯡꯅ ꯂꯥꯎꯅ ꯆꯦꯜꯂꯤꯕ ꯂꯩꯅꯥꯡ ꯑꯣꯜꯂꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯤ ꯑꯗꯨꯒ ꯀꯣꯏꯔꯦꯡ ꯋꯥꯏ ꯁꯪꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯤ ꯀꯣꯏꯔꯦꯡꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯂꯛꯄ ꯗꯅꯨꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯗꯅꯨꯡꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯗ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯄꯣꯠ ꯂꯪꯊꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯇꯩꯒꯤ ꯃꯇꯝꯗ ꯂꯪꯊꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯇꯨꯔꯦꯜꯒꯤ ꯏꯆꯤꯟꯁꯤꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯛꯄꯅꯤ ꯃꯥꯅ ꯃꯊꯛꯇ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯂꯪꯊꯔꯤꯕ ꯄꯣꯠꯇꯨ ꯑꯩꯉꯣꯟꯗ ꯇꯥꯎꯊꯜꯂꯛꯀꯅꯤ ꯐꯩ ꯌꯦꯡꯒꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯣ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗ ꯍꯟꯗꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯃꯥꯡꯁꯪꯒ ꯂꯣꯏꯅꯕ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯁꯤꯗ ꯂꯥꯛꯄꯗꯤ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯊꯦꯡꯅꯖꯧ ꯍꯥꯏꯗꯨꯅ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯐꯩ ꯈꯪꯒꯅꯤ ꯃꯁꯤꯕꯨ ꯐꯥꯔꯒ ꯀꯅꯥꯅꯣ ꯍꯪꯁꯤꯔꯅꯤ ꯍꯪꯉꯔꯣꯏꯗ ꯑꯦ ꯆꯠꯈ꯭ꯔꯦꯅꯦ ꯗꯅꯨꯡꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯏꯔꯦꯡꯗꯤ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯃꯥ ꯆꯠꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯂꯪꯊꯔꯝꯂꯤꯕ ꯄꯣꯠꯁꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯄꯣꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯃꯍꯥꯛꯅ ꯂꯪꯊꯔꯤꯕꯁꯤꯕꯨ ꯃꯤ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡꯗꯨ ꯄꯔꯞ ꯀꯣꯏꯔꯦꯡꯅ ꯍꯧꯖꯤꯛ ꯂꯦꯞꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯀꯟꯅ ꯇꯥꯔꯤꯕꯅꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯗꯅꯨꯡ ꯁꯥꯇꯤꯜ ꯑꯗꯣ ꯇꯨꯞꯁꯜꯂꯒ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯃꯍꯥꯛꯅ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯗꯅꯨꯡꯗꯨ ꯀꯣꯏꯔꯦꯡꯅ ꯂꯦꯞꯄꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯇꯨꯔꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯆꯥꯡꯖꯧ ꯄꯥꯅ ꯆꯦꯜꯂꯤꯕ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯨꯝ ꯑꯃ ꯏꯔꯩꯅ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯗꯅꯨꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯗꯅꯨꯡꯅ ꯀꯜꯂꯕ ꯏꯆꯦꯜ ꯑꯁꯤꯗ ꯇꯥꯎꯊꯕꯒꯤ ꯃꯍꯨꯠꯇ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯐꯩ ꯁꯣꯝꯗ ꯇꯥꯎꯁꯤꯜꯂꯛꯏꯅꯦ ꯐꯩ ꯃꯁꯤ ꯂꯣꯛꯀꯗꯤ ꯂꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯃꯁꯤ ꯈꯨꯠꯅ ꯂꯥꯝꯕꯗꯤ ꯈꯔ ꯀꯨꯏꯔꯅꯤ ꯁꯤꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤ ꯊꯨꯗꯦꯛꯂꯒꯦ ꯑꯗꯨꯒ ꯍꯦꯛꯇꯃꯛ ꯀꯣꯠꯁꯜꯂꯒꯦ ꯑꯗꯣꯝꯅ ꯗꯅꯨꯡꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯨꯗꯦꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯅ ꯁꯩꯁꯥꯡ ꯑꯃ ꯁꯦꯝꯂꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨ ꯏꯁꯤꯡꯗꯨꯗ ꯃꯍꯥꯛꯀꯤ ꯐꯅꯌꯥꯝ ꯀꯨꯝꯊꯔꯒ ꯀꯣꯠꯁꯜꯂꯤ ꯑꯗꯨꯝꯅ ꯀꯣꯠꯁꯟꯕ ꯃꯇꯝꯗꯗꯤ ꯈꯥꯎ ꯑꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯥꯎ ꯑꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯐꯥꯎꯕ ꯂꯨꯞꯊꯗꯕ ꯑꯁꯤꯗꯅꯤ ꯗꯨꯅꯨꯡꯒꯤ ꯂꯥꯏꯕꯛꯇ ꯃꯗꯣ ꯐꯪꯖꯧ ꯍꯥꯏꯅ ꯇꯝꯈꯤꯕꯅꯔꯥ ꯈꯪꯗ꯭ꯔꯤ ꯈꯥꯎ ꯑꯗꯣ ꯂꯨꯞꯇꯦ ꯗꯨꯅꯨꯡꯅ ꯂꯣꯛꯁꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯈꯥꯎ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯂꯥꯏꯔꯤꯛ ꯑꯃ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯎꯗ꯭ꯔꯕꯅꯤꯅ
mayumda yenglurage khanduna mahak mayum tamna parap amuk lakli dunungna adumna tawriba singadu koirengna karisu ubanati koirengdi mahakna lairik atupu hundok lamnaba matungda mahakti parap mayum jongonaba hanna yengamdana adumak chatkrabani masigi matung koireng mayum joroduna mahak nena tare khanduna adumak pothakhre somdana dunungsu parap asum lakona mayum yoksilakli mayumgi thong aduda mahana changlaga thong adu tapna losallamlaga mahaki kada tapna changsilakli aduga machum ororo taribu khawado mahakna tapna thektharaga kari yauribagi haiduni yengi matam aduda musuk muba nung ama aduga ngorok muba nung ama gi yauramli aduga lairik adusu yauramli matam aduda dunungna lairik si karigidamakta mahaki langthukliba jano madugi lairik si langthukliba madugi midu moiba panji gi wajaba jala lairik asi mahakna sawdagi imung manung khanabadagi mahaki panji gi sinphamduna saba yaraktabadagi sawningduna langthukliba jala ama buwari lairik si hangtuklaga khangani asomna khallaga dunungna lairik ado hangdoktuna yengi adu lairik aduta karisu yarumdi lairik aduda karisu idaba ihang hanga leirambadudha dunungna mana lairik langthuklibasidhi maram saidana lairik asigi manungda karimta su idi karigumba masina iramlabadi mana kaisu langthukloi karimata iramdabasida mahaksu karaje khandun langthuklibani aduga amana lairik asi mahakna shagaiduna mai thadokiri haidraka turina langthuklibasina karigi oiraba jano aduga masigi nungau amadi nungmugi nung asina karmai tauba nung za nung sibo asomna dunungna haina nung adwa makut chena oina painari aduga masibu maiga hongona ba thaini gi nungdu oiraba jala khladuna crack launa khelui adumna he khelubata mairik ama crack launa kaptuna thokli mairik tholokpaduda dunungna mani thaini gi mai hogotna ba nungduni asomna haraga marakna kerek kheli maingal adu usabata dunung jamna harauri nung sukanna tabni namahaki kamanu aduta nungna kerek khelibadu imung aduta tumliba kana amatana tabanati asumna dunungna nung aduta asum khelakpada kunga taret hek surakpaga nung adudagi mangalama phuyuraktuna nung adwa amatta oikhre nung aduna amatta oikhiba aduta danung karinu he haidu ingangna chongthoktuna mahak jaga amada leplaga leiri masidagadi nung ado jara mahi lang thokre tawriba sing adu danungdi agakpa mitrang ama tawrokpagum ngaktuna yengduna mamit ado sangchuk pangduna leiri mahi olaba nungi mahi ado masa matomta jiri manakta leiriba lairik aduta loina makchang chinkhre aduga lairik aduki machu ado amuba amati angobuna langkhre madu ubada danungdo karinu ne haidumna yenglambadagi lairik aduna machu langlaga tumina ikangkangna leikhibaduta chenchinduna lairik ado chema yama haigatuna yengbubadadi lairik singdo mayek iduna leiramle lairik sing adugi mayek singdu angakpagi masakni igi machu iri aduduga makhadana angoba machugi mayek amna su iri asumna asum itharakpada migi bakut kusa amadi sarusrangi mi amadi ati polam sing kira basaktam mayam ama yekli madu ubada dunungna kari leilon sibo maji but prachana ba hingchai tamba saroi ngaroi sanana ba lairik sodra waramkari lairik asibu hundoklam libani pa adu amai ba sodna waramgani kana bu wadiga asumna khallaga lairik aduda yauribadu karino haiduna mahakna karino haiduna sum patharakli mahakna adumna patharakpata yauromlibasi saru sarang sing adugi maming matha sing amadi makoibu kari tawba ngammi haibna singbagi maramda iba ngaktani matam aduda dunungna masidi saru sarang sing asina thaina tawba ngamlambagi chang adu iba male khanduna asumak patharakli lairik adu paba horubadagidi mahaki masasi karino maitau tawba horakhi lairik adu paba matamda masada awaba chokthaba karimata leiraktre mahak lairik adu tapu atumak paningduna leikhi ahing aduma sumtum debida mahanga lairik adu asum parakpana lairik adugi loramdai haudo yoksalakli lairik adugi loramdai ta lewa wai kari wai tawba ma iruna leiramli madu ubada dunungna
ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯇꯣꯞꯄ ꯃꯥꯂꯦꯝ ꯑꯃꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯄꯜꯂꯤꯕꯁꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯣꯜꯂꯒ ꯑꯩ ꯀꯩꯗꯧꯔꯛꯀꯦꯗꯤ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯑꯔꯣꯏꯕ ꯆꯦꯃꯥꯏꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯃꯍꯥꯛꯅ ꯕꯦꯔꯦꯡ ꯕꯦꯔꯦꯡ ꯄꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯣ ꯑꯁꯨꯝ ꯃꯨꯠꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯨꯠꯈꯤꯕꯗꯨꯗ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯊꯛꯀꯤꯁꯤ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯃꯟꯇ꯭ꯔꯁꯤ ꯍꯦꯛ ꯄꯥꯈ꯭ꯔꯒꯗꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯃꯨꯠꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯗꯨꯅꯨꯡꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯌꯦꯛꯁꯤꯡꯗꯣ ꯑꯁꯨꯝ ꯃꯨꯠꯁꯜꯂꯛꯄꯗꯨꯗ ꯄꯥꯕ ꯅꯪꯍꯧꯔꯔꯣꯏ ꯈꯟꯗꯨꯅ ꯗꯨꯅꯨꯡ ꯄꯔꯞ ꯄꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯥꯔꯤꯕꯗꯨ ꯑꯃꯨꯛꯇꯪ ꯄꯥꯈꯤꯕ ꯑꯣꯏꯕꯅꯤꯅ ꯆꯤꯟꯐꯥꯁꯨ ꯄꯥꯛꯅ ꯄꯨꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯗꯤ ꯄꯥꯕꯕꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯆꯤꯟꯐꯥꯗꯤ ꯄꯨꯍꯧꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯃꯥꯡꯈ꯭ꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯌꯦꯛ ꯃꯥꯡꯈ꯭ꯔꯤꯕ ꯑꯗꯨꯗ ꯗꯅꯨꯡꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯗꯅꯨꯡꯅ ꯍꯦꯔ ꯃꯥꯡꯒ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯇꯧꯗꯧꯁꯨ ꯂꯩꯇꯕꯗꯨꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯅꯨꯡꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯗꯅꯨꯡꯅ ꯁꯤꯗꯤ ꯅꯣꯡꯉꯥꯟꯒꯗꯧꯔꯤꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯥꯟꯊꯣꯔꯛꯂꯦ ꯅꯣꯡꯁꯤꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯇꯧꯔꯤꯁꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯇꯨꯔꯦꯟꯗꯨꯗ ꯑꯃꯨꯛ ꯍꯨꯟꯇꯣꯛꯈꯤꯁꯤꯔꯅꯦ ꯍꯣꯏꯗꯍꯦ ꯅꯣꯡꯉꯥꯜꯂꯒ ꯁꯦꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯂꯥꯏꯔꯤꯛꯁꯤꯅꯕꯨ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯨ ꯃꯌꯦꯛꯁꯨ ꯀꯔꯤꯝꯇ ꯏꯗꯕꯁꯤꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯔꯤꯛꯇꯣ ꯁꯠ ꯈꯨꯝꯖꯤꯟꯈꯤ ꯗꯅꯨꯡꯅ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯆꯦꯃꯥ ꯑꯗꯨꯕꯨꯗꯤ ꯍꯥꯡꯗꯣꯛꯈꯤꯔꯦ ꯂꯥꯏꯔꯤꯛꯀꯤ ꯃꯌꯦꯛꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯨꯠꯈ꯭ꯔꯕꯁꯨ ꯑꯔꯣꯏꯕ ꯆꯦꯋꯥꯏ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯂꯩꯃꯥꯏ ꯑꯗꯨꯗꯤ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯕ ꯂꯣꯏꯁꯤꯟꯕꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯅꯤꯌꯣꯝ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯍꯧꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯝꯖꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯇꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯅꯨꯡꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯛ ꯂꯥꯎꯅ ꯈꯨꯇꯨꯝꯅ ꯁꯨꯔꯛꯄꯒꯨꯝ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯐꯥꯎꯕꯗꯒꯤ ꯗꯅꯨꯡꯗꯣ ꯐꯠ ꯂꯥꯎꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯀꯥꯡꯈꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯩꯕꯨ ꯉꯔꯥꯡ ꯑꯁꯤꯒꯤ ꯐꯥꯔ ꯃꯊꯛꯁꯤꯗ ꯊꯅꯝꯕꯗꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯀꯅꯥꯅ ꯀꯃꯥꯏꯅ ꯊꯅꯝꯃꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯨꯡ ꯊꯤꯜꯂꯤꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯣꯏꯔꯕꯖꯥꯠꯂꯥ ꯑꯗꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯥꯝꯗꯨꯅ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯖꯔ ꯑꯃꯨꯛꯇꯪ ꯐꯥꯛꯏ ꯊꯣꯏꯅ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯁꯠ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯨꯕꯨ ꯀꯤꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡ ꯊꯣꯡꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯩꯃꯥ ꯍꯥꯏ ꯅꯪꯕꯨ ꯃꯄꯥꯟꯗꯒ ꯊꯣꯛꯂꯨꯔꯕ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯅꯤꯡ ꯊꯣꯡꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯏꯃꯥ ꯃꯄꯥꯟ ꯍꯥꯟꯅ ꯊꯣꯛꯄ ꯊꯣꯛꯇꯕ ꯀꯔꯤ ꯑꯍꯜ ꯂꯃꯟꯒꯤ ꯊꯕꯛꯅꯤ ꯑꯗꯣ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟ ꯉꯝꯄꯣꯠꯇꯦ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯗꯨꯗꯤꯅꯦ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯨꯅꯨꯡꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯒꯤ ꯃꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯏꯜꯂꯣꯏꯗꯧꯔꯤꯅꯤ ꯃꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯗꯣ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯁꯣꯝꯗꯅ ꯗꯨꯅꯨꯡ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅ ꯋꯥꯈꯜ ꯖꯥꯠ ꯀꯌా ꯑꯃ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯡꯈꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯗꯨꯡ ꯊꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄꯗꯣ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯥꯎ ꯑꯗꯨꯗ ꯀꯤꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯨꯅꯨꯡꯅ ꯃꯥꯏ ꯂꯩꯖꯔꯅꯤ ꯑꯩꯒꯤ ꯊꯕꯛ ꯆꯠꯀꯗꯕ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯟꯅꯕ ꯑꯃꯅ ꯉꯁꯤꯁꯤ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯅꯕꯅꯤ ꯃꯥꯅꯁꯨ ꯍꯧꯕ ꯂꯥꯛꯇꯦ ꯇꯣꯛꯑꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯗꯨꯅꯨꯡꯗꯨ ꯉꯥꯡꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯗꯨꯅꯨꯡꯒꯤ ꯃꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯍꯥꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ
nong hek ngalakpadagi sakibasina maduna horen numit junglakanda chak chakho mu khaklamani kaduda hanjilakadoribani madagi chak chakho mu chare haireraga ha madagi mung hak tumle haireraga koi hidoribani nati nangna koje chatlibasibu lai thiribra haibani da as babong aina chatlibase thabak thiribani aibas mai sum layo haibro thabak na namang da targa leiri aduga nangna thabak tu kalaga chatlaga thabak thiribani haidana thiribani ni nangi do pabo ai thabak kai leidana hei sambi ni si nang ngasi ki ma chak dobro ha sajik phala bro as babung adu thabak ku di sen phangdi da ai kari ki phangdani sambi ni si digi sumlok pa sangomna nang paisa onthok ka doribani sanau kokla kana madu khone yonthok ka doribani masibu kari ki sen phangoi ai atai lairi nang ngarang ai labu kum mucho du kum urabra mi puna munna amuk tuiba isingna punglang lang hore lau chararo yadana hainari aduga asom thangba pali achouba du ki maduda tu ku mahaplaga ising chithokane haidana mayam puna mang ngarang dagi watanare ngasi ayuktagi uku hapkadabani taugadabani haidana mi puna mo yopak paidana chatna khre aduga nangna hati karai dano nang chakadoribasibo ha kayam luba thabak no as pabong as madugi wafam du ai pungkau kaubani ni ai gi imanabaduna su ngarang si hayeng du ku phatpa leibani na hayeng si thabak turasi uku mafam do thingna da sin hairamani ai singarang kainom toruduna phungkau he kawidana ha hai kaidorena nisha pa saga sarabro as kai de won babu yarase babu ai chalage dunung du mahak parap losilabadu hongdokraga mahak labuk kumbada setna sarana pa phiron singadu secheladuna yopak ama paiduna mahak mayamna uku hapka dori pampham adomda chatkhri dunung do asum lakpa matamda karino mai tauwi leiram liba leira khulak amati yengki ba khudangda leiriba polam cherong khudimaksi mahangna amukta phawu u khitriba amugum inga ngakpagum tawri dunungna kayuri masida hawriba haido pambisibu ngahan so dum hawhograne masi aina labi sida sukuna chali sinung to udida aduga matau karamda masida leiramniga aina udaba waramale asumna khallaga dunungdu asum lakpana haujikti mayamna uku hapna nabagi leibak tawriba mafam maduta chaurakle matam maduta dunungi mamannaba uligonna hai duno nang saide leini ngari si nang laroidra nei babung ona lagadra nai di nisabu thirurabani nang lakpa yam phare karigu nang nai ngai miduna nati babung ona laklagana kari tawraba ai babungga ikhuiga wari sanaba yabnatine hai thaba malai nang thabak haibado adu duini ne kari thabak no butu afaba thabak warabadi ai su yaugine hera paisa phangnaba thabak tabu phattaba thabak haibam leibro afaba thabak haibasna karino phattaba thabak haibasna karino senbu phangnabadi madu afaba thabak natro hoine adu kari thabak no ba kande umungda chasibo umungda chalaga ne chaw using khaida ga doribani udu achubudu manga taradang kaktharabadi lupa lak mari manga de phangye haidine era onthokpa athuk chawba usingdubu khodi kraidigi lo hodoribno aduju mathakta umungda changaga ujan baibasi madu as pulisna ga phadana rimda jail jona bathabuk nida ai budu sidi mi amagi makhara tawda bathabuk ni ne kande se thabak tu hayeng hakiti chalona ba tawsi madu hage nang ngasai ngaramini dunungi mamannaba uligona hariba wafamdu dunung kaya yaningramdi adubu sen phangani lupa lak phangani haibaduda mahaksu harau yasilakli masigi matung dunung amadi uligon makoisu mayamna uku hapnanabagi tawriba thabak singduta yauksillari dunungna adumna leiringai matamaduta mahaki manakongta kanaguma miyu yamana lairik phakpagi jirak lauba makhol sing tari dunungna kararo de haiduna kolei leiduna yengli kanagomba hingsa parba mi yauri bajala haiduna adubu leiriba singdudi boy kolop amata paidi magi thabak sunaba wari sanaba tawri masigi matung dunungna pakthatuna thabak tawgi haiduna hek torokpa matamda mahaki manakongda muka sulairik phakpagi makhol tari dunungna mamannaba oligonda wansinduna bai nangbu lairik phakpagi makhol jirek laubaga tabro era hauji pukra lai pabno ha che yo paksina ne lai mai ga tawra lai par singare
ꯍꯩ ꯅꯪꯒꯤ ꯍꯧꯅꯕꯤꯅꯦ ꯃꯔꯩ ꯃꯔꯥ ꯇꯧꯕꯗ ꯍꯧꯔꯛꯀꯅꯨꯁꯦ ꯁꯤꯗ ꯑꯩꯅ ꯇꯧꯊꯣꯛꯏꯁꯤꯡꯁꯦ ꯀꯣꯛꯈꯠꯂꯨ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯊꯟꯗꯅ ꯇꯥꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯕꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯣꯠꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯥꯏꯔꯤꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯄꯣꯠꯁꯛ ꯂꯩꯇꯨꯝ ꯑꯃ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯂꯥꯏꯔꯤꯛꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯏꯈꯠꯄꯗꯗꯤ ꯕꯣꯡ ꯂꯥꯎꯅ ꯀꯥꯏꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯂꯤꯒꯣꯟꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯝꯕꯒꯤ ꯃꯤ ꯃꯇꯥꯎ ꯅꯪꯕꯣ ꯅꯠꯇꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯗꯨꯅꯨꯡꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯒꯦꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯂꯥꯛꯂꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯝꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯨ ꯄꯤꯔꯝꯂꯤ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥ ꯂꯥꯡꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯗ ꯗꯨꯅꯨꯡ ꯑꯃꯗꯤ ꯎꯂꯤꯒꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀꯥꯎꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯥꯅꯔꯛꯂꯤ ꯈꯨꯜꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯎꯀꯨ ꯑꯗꯨꯗ ꯐꯥꯊꯍꯧꯔꯕꯅꯤꯅ ꯃꯌꯦꯡ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯔꯥꯎꯅꯔꯤ ꯑꯗꯨꯒ ꯇꯨꯔꯦꯜꯁꯨ ꯃꯌꯦꯡ ꯈꯔ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯤꯄꯥꯏꯅꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯗꯨꯅꯨꯡ ꯑꯃꯗꯤ ꯑꯣꯂꯤꯒꯣꯟ ꯆꯠꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯒꯣꯟꯅ ꯀꯥꯟꯗꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯍꯌꯦꯡꯗꯒꯤ ꯆꯠꯅꯕ ꯇꯧꯁꯤ ꯅꯪ ꯁꯦꯟ ꯌꯥꯝꯅ ꯐꯪꯒꯗꯕꯅꯤꯅꯦꯕꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯗꯨꯅꯨꯡꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯨꯅꯨꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯑꯣꯂꯤꯒꯣꯟꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯨꯅꯨꯡ ꯍꯌꯦꯡ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯈꯔ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯈꯟꯖꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯨ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯉꯁꯤꯃ ꯏꯇꯧ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯥꯅ ꯊꯣꯛꯄ ꯂꯩꯅꯕꯒꯨꯝ ꯇꯧꯔꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯨꯝ ꯁꯥꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯑꯗꯨꯃꯛ ꯂꯧꯇꯥꯅꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯄꯥꯕꯨꯡꯁꯨ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨ ꯈꯣꯠꯂꯨ ꯈꯔ ꯍꯥꯏꯔꯝꯃꯒ ꯍꯦꯛꯇꯃꯛ ꯇꯣꯛꯈꯤ ꯉꯍꯥꯟ ꯃꯈꯩꯗꯧꯅ ꯄꯥꯕꯨꯡꯁꯤ ꯁꯥꯎꯕꯗꯤ ꯁꯥꯎꯗꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯍꯥꯏꯗ꯭ꯔꯕꯖꯥꯠꯂꯥ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯥꯕꯨꯗꯤ ꯆꯥꯏꯌꯦꯕꯨ ꯄꯨꯛ ꯊꯝꯐꯝ ꯈꯪꯗꯦꯗ ꯄꯨꯛꯁꯤ ꯆꯔꯥꯝꯖꯗꯠꯅꯩ ꯏꯁꯤꯡ ꯈꯔ ꯑꯗꯨꯝ ꯊꯛꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯤ ꯑꯗꯨꯝꯅ ꯗꯨꯅꯨꯡꯅ ꯏꯁꯤꯡ ꯊꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯈꯥꯎꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯥꯔꯛꯇꯕꯒꯨꯝ ꯏꯍꯥꯡ ꯍꯥꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯛꯂꯤꯕꯅꯤꯅ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯨꯅꯨꯡꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡ ꯉꯥꯜꯂꯛꯈꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯀ ꯅꯨꯃꯤꯠ ꯇꯥꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯣꯡ ꯉꯥꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯡ 7 ꯇꯥꯔꯝꯂꯦ ꯀꯝꯗꯧꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯀꯗꯕꯁꯨ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯃꯥꯟꯅꯕ ꯑꯣꯂꯤꯒꯣꯟ ꯍꯧꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯕꯛ ꯇꯥꯊꯣꯛꯂꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯒꯣꯟꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯗꯨꯅꯨꯡꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯈꯣꯏ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯥꯅ ꯊꯣꯛꯄ ꯂꯦꯞꯇꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯑꯩ ꯉꯥꯏꯍꯥꯛꯉꯩꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯗ ꯀꯗꯥꯏꯗꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯍꯪꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯡꯐꯩꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯥꯎꯅꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯅ ꯗꯨꯅꯨꯡꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯣꯂꯤꯒꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯏꯇꯥꯎ ꯑꯣꯂꯤꯒꯣꯟ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯃꯐꯝꯁꯤ ꯀꯔꯥꯏ ꯖꯒꯥꯅꯣ ꯍꯦꯔꯥ ꯅꯪ ꯅꯁꯥꯒꯤ ꯈꯨꯡꯒꯪꯐꯥꯎ ꯈꯪꯗ꯭ꯔꯕꯣ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯅ ꯁꯤꯗ ꯄꯣꯊꯥꯔꯤꯕꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯀꯔꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯒ ꯄꯣꯊꯥꯏ ꯍꯥꯏꯕ ꯏꯇꯥꯎ ꯑꯣꯂꯤꯒꯣꯟ ꯀꯩꯅꯣꯃꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏꯒꯤ ꯈꯨꯡꯒꯪꯅꯤꯗꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯤꯕ ꯂꯝꯗꯝ ꯑꯃꯒꯨꯝ ꯇꯧꯋꯤꯗ ꯍꯦꯔꯥ
ꯅꯤꯁꯥ ꯈꯥꯏꯔꯛꯑꯅꯨ ꯂꯥꯎꯁꯦ ꯈꯔ ꯄꯣꯊꯥꯔꯕꯅꯤꯅ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯨꯅꯨꯡꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯧꯀꯣꯜꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯧꯀꯣꯜꯒꯤ ꯃꯍꯨꯠꯇ ꯌꯨꯝ ꯀꯌꯥ ꯑꯃ ꯇꯥꯁꯟꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯗꯨꯅꯨꯡꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯂꯧꯀꯣꯜꯁꯤꯗꯗꯤ ꯌꯨꯝ ꯑꯃꯠꯇ ꯇꯥꯗꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯐꯅꯌꯥꯝ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯥꯕꯒꯨꯝ ꯏꯍꯟ ꯏꯍꯟ ꯍꯟꯗꯦ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯌꯨꯝꯒꯨꯝꯅ ꯏꯃꯟ ꯏꯃꯟ ꯃꯜꯂꯤ ꯏꯇꯥꯎ ꯑꯣꯂꯤꯒꯣꯟ ꯑꯪꯀꯗꯤ ꯍꯥꯏꯌꯣꯃꯤ ꯅꯪꯕꯨ ꯏꯕꯥꯅꯤꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯝꯗꯅꯣꯃꯤ ꯏꯇꯥꯎ ꯗꯨꯅꯨꯡ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯎꯃꯪꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯔꯤ ꯑꯃꯠꯇ ꯋꯥꯒꯅꯨꯅꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯏꯄꯥꯗ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯃꯁꯦ ꯅꯪꯒꯤ ꯅꯔꯝꯗꯝ ꯅꯈꯨꯡꯒꯪꯅꯤ ꯑꯩꯁꯤꯅꯅꯦ ꯅꯪꯒꯤ ꯅꯇꯥꯎ ꯑꯣꯂꯤꯒꯣꯟ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯃꯤ ꯀꯥꯎꯗꯦ ꯑꯗꯨꯗ ꯈꯨꯡꯒꯪꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕ ꯅꯍꯥꯟ ꯃꯈꯩ ꯂꯩꯍꯧꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯅꯠꯇꯦꯅꯦ ꯉꯔꯥꯡ ꯂꯩꯍꯧꯗꯕ ꯄꯣꯠ ꯉꯁꯤ ꯂꯩꯔꯝꯕꯁꯤꯗ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ ꯑꯣ ꯃꯁꯤꯅꯦ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯅꯪꯅ ꯅꯔꯤꯒ ꯇꯛꯈꯠꯂꯛꯏꯗꯨꯅ ꯂꯥꯎꯁꯦ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯆꯤꯡꯅꯨꯡ ꯑꯃꯒꯤ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯏꯇꯥꯎ ꯑꯣꯂꯤꯒꯣꯟ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯏꯁꯥꯁꯤ ꯆꯔꯥꯝ ꯆꯇꯠꯅꯩ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒꯨꯝꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎꯁꯤꯡ ꯑꯃꯗꯤ ꯎꯃꯪꯁꯤꯡꯁꯤ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯄꯪꯂꯥꯞꯇꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗꯅ ꯆꯥꯎꯔꯕ ꯆꯤꯡꯅꯨꯡ ꯑꯃꯗꯤ ꯎꯃꯪꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯏꯇꯥꯎ ꯃꯁꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯉꯥꯎꯔꯤ ꯐꯩ ꯇꯧꯕ ꯍꯧꯔꯛꯂꯦꯕꯣ ꯈꯨꯡꯒꯪꯗꯒꯤ ꯑꯗꯨꯛ ꯊꯥꯞꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯃꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯔꯣ ꯏꯇꯥꯎꯗꯤ ꯋꯥꯗꯕꯅꯤꯅ ꯂꯝꯒꯥꯁꯦ ꯌꯥꯝꯅ ꯅꯛꯄꯣꯏ ꯅꯤꯡꯉꯝꯒꯅꯤ ꯑꯩꯗꯤ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ ꯂꯝꯁꯦ ꯄꯪꯂꯥꯞꯇ ꯂꯥꯞꯄꯣꯏ ꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕꯅꯤꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯕꯥꯅꯤꯗꯤ ꯉꯁꯤꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30-3ꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯇꯩ ꯂꯥꯏꯔꯤꯗ ꯄꯨꯛꯁꯤꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯒꯤ ꯎꯅꯥꯁꯤꯡꯁꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯇꯥꯎ ꯗꯨꯅꯨꯡ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯏꯇꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯥꯁꯦ ꯊꯕꯠ ꯇꯠꯂꯦ ꯀꯣꯛꯀꯥꯁꯦ ꯉꯥꯎꯔꯤ ꯌꯦꯡꯉꯨꯇꯨ ꯈꯨꯠ ꯁꯥꯒꯥꯁꯦ ꯖꯤꯡ ꯂꯥꯎꯈꯠꯂꯛꯂꯦ ꯑꯗꯨꯒꯤꯔꯣ ꯂꯥꯎꯁꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯂꯤꯒꯣꯟꯅ ꯗꯨꯅꯨꯡꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯁꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯁꯦꯝꯁꯤꯡ ꯑꯃꯗꯤ ꯅꯣꯕꯥꯞ ꯑꯃꯗꯤ ꯑꯇꯩ ꯎꯍꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯗꯨꯅꯨꯡꯅ ꯆꯪꯁꯤꯟꯗꯨꯅ ꯈꯔ ꯆꯥꯔꯤ ꯑꯗꯨꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯏꯀꯣꯛꯇꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯣꯂꯤꯒꯣꯟꯅ ꯗꯨꯅꯨꯡꯕꯨ ꯑꯁꯨꯝ ꯎꯃꯪꯂꯣꯝꯗ ꯄꯨꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯁꯨ ꯖꯔ ꯈꯪꯍꯧꯗꯅ ꯇꯥꯁꯤꯜꯂꯛꯈꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯈꯔ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯍꯤꯡꯁꯤꯃ ꯂꯦꯛꯊꯣꯛꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯂꯤꯒꯣꯟꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯄꯣꯊꯥꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯨꯅꯨꯡꯕꯨ ꯑꯣꯂꯤꯒꯣꯟꯅ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯉꯥꯜꯂꯤꯁꯨ ꯇꯧꯕ ꯂꯩꯆꯤꯟ ꯑꯉꯧꯕꯁꯨ ꯊꯥꯕ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯑꯣꯂꯤꯒꯣꯟꯗ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯈꯔꯗꯤ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯂꯩꯆꯤꯟ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯩꯈꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯧꯕ ꯃꯐꯣꯟ ꯈꯔꯅ ꯃꯐꯝ ꯑꯁꯦ ꯃꯝꯍꯟꯒꯗꯧꯔꯤ ꯄꯨꯡꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕꯁꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯂꯤꯒꯣꯟꯅ ꯍꯣꯏꯅꯦꯍꯦ ꯎꯔꯤꯕꯅꯤꯅꯦ ꯑꯩꯁꯨ ꯐꯔꯦꯁꯦ ꯅꯪꯅꯅꯦ ꯄꯣꯊꯥꯁꯦꯅ ꯍꯥꯏꯕꯗꯣ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯄꯣꯊꯥꯔꯁꯤ ꯅꯪ ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯨꯅꯨꯡꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯝꯊꯈ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯋꯥꯕꯒ ꯃꯍꯥꯛꯇꯣ ꯇꯞ ꯇꯥꯅ ꯋꯥꯃꯟꯈꯤꯕꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯨꯅꯨꯡꯗꯣ ꯃꯍꯥꯛ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯣꯂꯤꯒꯣꯟ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯐꯥꯎꯕꯗ ꯅꯣꯡꯁꯤ ꯉꯜꯂꯝꯗꯦꯅꯦ ꯑꯩꯗꯤ ꯅꯣꯡ ꯉꯜꯂꯝꯂꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯅꯨꯃꯤꯠꯇꯤ ꯉꯁꯥꯏꯅ ꯇꯥꯈ꯭ꯔꯕꯗꯥꯏꯅꯦ ꯅꯣꯡ ꯉꯥꯟꯕ ꯃꯇꯝ ꯌꯧꯔꯕꯅꯤ
ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡꯅ ꯃꯍꯥꯛꯀꯤ ꯄꯨꯡ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯘꯔꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯈꯔ ꯍꯦꯟꯕꯗꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯑꯣꯂꯤꯒꯣꯟꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯈꯜꯂꯛꯂꯤ ꯑꯣꯂꯤꯒꯣꯟꯅ ꯃꯍꯥꯛꯄꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯅꯥꯛ ꯑꯃꯗ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯌꯧꯅꯅꯕ ꯆꯠꯄꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯨꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯎꯃꯪ ꯑꯃ ꯑꯣꯏꯕꯅ ꯑꯃꯗꯕꯨ ꯆꯠꯂꯕꯁꯨ ꯑꯁꯣꯡꯕꯒꯤ ꯑꯁꯣꯡꯕ ꯉꯥꯛꯇ, ꯆꯥꯎꯔꯕ ꯎꯒꯤ ꯎ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯗꯨꯅꯨꯡꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯥꯏ ꯑꯣꯂꯤꯒꯣꯟꯅ ꯍꯥꯏꯔꯝꯕꯗꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯅꯗꯤ ꯅꯣꯡꯃ ꯈꯛꯇꯪꯗ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕ, ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯧꯗ꯭ꯔꯤꯕ? ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ? ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯈꯨꯡꯒꯪ, ꯑꯩꯒꯤ ꯏꯃꯨꯡ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯎꯕ ꯐꯪꯈꯤꯕꯅꯤ꯫ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯨꯒꯤ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯑꯩꯁꯤ ꯀꯩꯅꯣꯝꯃꯗꯤ ꯇꯧꯍꯜꯂꯦꯁꯦ꯫ ꯑꯁꯨꯝꯅ ꯗꯨꯅꯨꯡꯗꯨ ꯋꯥꯈꯜ ꯈꯟꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯣꯂꯤꯒꯣꯟꯕꯨ ꯀꯟꯅ ꯑꯣꯂꯤꯒꯣꯟ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯧꯔꯨꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯨꯅꯨꯡꯗꯣ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯗꯨ ꯎ ꯃꯔꯨꯝ ꯑꯃꯗ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛ ꯇꯞꯅ ꯆꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯗꯨꯅꯨꯡꯅ ꯈꯜꯂꯤꯕꯅ ꯎꯃꯪ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯄꯨ ꯍꯦꯟꯀꯠꯅ ꯆꯠꯈ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯨꯗ "ꯑꯕꯣꯛ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯇꯞꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯂꯤ꯫ ꯍꯅꯨꯕꯤ ꯑꯗꯣ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯂꯤ꯫ ꯃꯈꯖꯥꯏ ꯆꯥꯏꯔꯨꯡ ꯑꯗꯣ ꯏꯆꯞ ꯆꯞꯁꯤꯜꯂꯗꯅ ꯃꯃꯤꯠꯀꯗꯣ ꯏꯀꯨꯠ ꯀꯨꯠꯂꯗꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗꯨꯅꯨꯡꯅ, ꯏꯁ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯌꯥꯡ ꯀꯪꯁꯤꯜꯂꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯅꯨꯕꯤ ꯑꯗꯨꯅ ꯗꯨꯅꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ, "ꯅꯪꯗꯤ ꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕ? ꯍꯥꯏꯌꯨꯅꯦ, ꯅꯪꯕꯨ ꯁꯤꯗ ꯀꯅꯥ ꯂꯩꯕꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯣꯂꯤꯒꯣꯟꯅ ꯎꯃꯪꯗ ꯎ ꯌꯥꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯐꯔꯦ ꯂꯥꯛꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯃꯥꯟꯅꯕ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯤꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯗꯨꯅꯨꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯂꯤꯒꯣꯟ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯍꯅꯨꯕꯤ ꯑꯗꯨꯗ "ꯑꯕꯣꯛ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯍꯅꯨꯕꯤ ꯑꯗꯣ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ, "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯜꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞꯇꯨꯅ ꯂꯩꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏ, "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯐꯝ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯂꯥꯛꯄꯗ ꯄꯥꯛ ꯌꯧꯒꯗꯕ ꯃꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯂꯩ ꯀꯥꯏꯗꯅ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯑꯊꯥꯕ ꯃꯐꯝ ꯑꯃꯗꯅꯤꯅꯦ꯫ ꯃꯁꯤꯗꯤ ꯆꯍꯤ 5 ꯆꯪꯅ ꯆꯠꯂꯕꯁꯨ ꯌꯧꯕ ꯉꯝꯒꯗꯕ ꯃꯐꯝ ꯅꯠꯇꯦ." ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯨꯅꯨꯡꯅ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯂꯥꯛꯄ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯍꯤ 5 ꯆꯪꯅ ꯆꯠꯂꯕꯁꯨ ꯌꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯆꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯅꯨꯡꯅ ꯍꯅꯨꯕꯤ ꯑꯗꯨꯗ, "ꯑꯕꯣꯛꯀꯤ ꯌꯨꯝꯗꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯆꯥꯛ ꯈꯖꯤꯛꯇ ꯆꯥꯖꯒꯦ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯆꯥꯎ, ꯀꯔꯤꯁꯨ ꯀꯥꯏꯗꯦ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫
ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯗꯅꯨꯡꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯍꯥꯏ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯁꯦ ꯃꯁꯤꯅꯅꯦ ꯆꯥꯔꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔ ꯀꯣꯛꯄ꯭ꯔ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯝ ꯀꯨꯞꯄ ꯀꯔꯤꯒꯨꯝꯕ ꯂꯥꯗ ꯍꯥꯞꯄ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯛꯂꯤ ꯗꯅꯨꯡ ꯀꯔꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯦꯔꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥꯅ ꯍꯟꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯝ ꯁꯠ ꯍꯥꯏꯗꯣꯛꯂꯨꯏ ꯑꯗꯨꯝꯅ ꯃꯈꯨꯝ ꯑꯗꯣ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕꯗꯗꯤ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯇꯨ ꯎꯕꯗ ꯗꯅꯨꯡ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤꯠꯅꯆꯤꯡꯕ ꯃꯅꯥꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯗꯅꯨꯡꯅ ꯍꯅꯨꯕꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯗ ꯊꯣꯡ ꯑꯗꯨꯕꯨꯗꯤ ꯍꯥꯡꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯐ꯭ꯔꯪ ꯆꯣꯡꯖꯔꯕꯁꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯇꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯊꯣꯡ ꯑꯗꯣ ꯑꯩꯅ ꯍꯥꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯍꯥꯡꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯍꯣꯏ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯏ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕꯒꯗꯤ ꯗꯅꯨꯡꯗꯣ ꯃꯄꯥꯟꯗ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯗꯅꯨꯡꯗꯣ ꯄꯔꯞ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯃ ꯊꯦꯡꯅꯈꯤ ꯌꯨꯝ ꯑꯗꯣ ꯊꯦꯡꯅꯕ ꯑꯗꯨꯗ ꯗꯅꯨꯡꯅ ꯐꯔꯦꯗ ꯃꯁꯤꯗ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕꯒꯤ ꯃꯍꯥꯛꯀꯤ ꯂꯥ ꯑꯗꯨꯗ ꯌꯥꯎꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯗꯅꯨꯡꯅ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯛꯈꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯕꯣꯛ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯇꯁꯦꯡꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯔꯩꯕꯥꯛꯇꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯔꯩꯕꯥꯛꯁꯨ ꯅꯠꯇꯦ ꯃꯤꯔꯩꯕꯥꯛꯁꯨ ꯅꯠꯇꯦ ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯎꯃꯪꯗꯅꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯑꯩꯒꯤ ꯎꯃꯪ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯃꯁꯤꯒꯤ ꯎꯃꯪꯁꯦ ꯍꯥꯏꯔꯛꯄꯗ ꯗꯅꯨꯡ ꯍꯧꯖꯤꯛꯈꯛꯇ ꯋꯥꯈꯜ ꯂꯥꯛꯂꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗꯁꯨ ꯍꯪꯂꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯩꯅꯅꯕ ꯍꯣꯠꯅꯧ ꯁꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯃꯁꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛꯁꯨ ꯄꯤꯁꯜꯂꯛꯏ ꯑꯗꯨꯕꯨ ꯗꯅꯨꯡꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯆꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯐꯔꯦ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯂꯃꯛꯂꯕ ꯀꯥꯟꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯅꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯗꯅꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯑꯀꯣꯏꯕꯗꯨ ꯏꯂꯪ ꯂꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯗꯅꯨꯡꯅ ꯊꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯁꯨ ꯃꯌꯥ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯍꯜꯂꯛꯂꯕꯁꯨ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯈꯪꯍꯟꯗꯅ ꯊꯣꯛꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯗꯅꯨꯡꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯄꯒ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯀꯧꯔꯒ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯅꯃꯪꯗ ꯅꯕꯣꯛ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯍꯣꯏ ꯑꯩ ꯃꯪꯗ ꯑꯕꯣꯛ ꯎꯔꯨꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯗꯣ ꯐꯔꯦ ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 6 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯕꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯩ
ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯦ ꯃꯪ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯣ ꯇꯁꯦꯡꯅ ꯃꯪꯗꯤ ꯃꯪꯅꯦ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯈ꯭ꯔꯦꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯪꯊꯣꯛꯈꯤꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯅꯨꯡꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯪꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯇꯨꯔꯦꯟ ꯈꯨꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯣ ꯀꯅꯥꯁꯨ ꯎꯍꯧꯗꯦ ꯃꯁꯤꯗꯒꯤꯗꯤ ꯗꯅꯨꯡꯅ ꯄꯔꯞ ꯂꯥꯛꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯏꯔꯦꯡꯗꯣ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯅꯈꯤꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯗꯅꯨꯡꯅ ꯀꯣꯏꯔꯦꯡꯁꯤ ꯅꯨꯃꯤꯗꯥꯡꯗ ꯎꯈꯤꯕ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯀꯣꯏꯔꯦꯡꯅ ꯍꯥꯏ ꯗꯅꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯗꯅꯨꯡꯅ ꯑꯁꯤꯗ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯍꯥꯛꯇꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯀꯣꯏꯔꯦꯡꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯀꯔꯤꯁꯨ ꯈꯟꯅꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯅꯨꯡ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯅꯪꯕꯨ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ ꯑꯁꯤ ꯂꯧꯕꯨꯛꯇ ꯑꯃꯨꯛꯇꯪ ꯀꯨꯝꯂꯒ ꯑꯁꯤ ꯂꯧꯁꯤꯡꯗꯨ ꯄꯦꯡꯊꯣꯛꯅꯕ ꯑꯃꯨꯛꯇꯪ ꯇꯧꯔꯗꯤ ꯐꯗꯧꯅꯤ ꯃꯤꯁꯨ ꯅꯦꯛꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯅꯨꯡꯅ ꯉꯁꯤꯁꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯆꯠꯀꯗꯕꯗꯤ ꯂꯩꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯅꯨꯡꯒꯤ ꯃꯄꯥꯅ ꯐꯔꯦ ꯅꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯅꯨꯡꯊꯤꯜꯗꯤ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯆꯠꯀꯗꯕꯅꯤꯀꯣ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯗꯅꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯣꯂꯤꯒꯣꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯒꯣꯟꯁꯨ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯗꯅꯨꯡꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯈꯨꯡꯒꯪ ꯑꯗꯣ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯨꯡꯅ ꯈꯜꯂꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯪꯐꯥꯎꯅꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯂꯤꯒꯣꯟꯒ ꯊꯦꯡꯅꯔꯕꯗ ꯑꯣꯂꯤꯒꯣꯟꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯒꯣꯟꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯨꯕꯗꯒꯤ ꯅꯍꯥꯛ ꯂꯥꯏꯔꯩꯕꯥꯛꯇ ꯍꯤꯡꯆꯥꯕꯤꯒ ꯎꯅꯔꯨꯏꯒ ꯀꯥꯏꯗꯅ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄ ꯑꯗꯨꯗ ꯀꯣꯏꯔꯦꯡꯒ ꯂꯦꯡꯊꯩꯅꯕꯗ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯗꯨꯅꯨꯡ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯔꯛꯂꯤ ꯗꯨꯅꯨꯡꯅ ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗ ꯀꯣꯏꯔꯦꯡ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯟꯈꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯗꯅꯨꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯁꯤꯡꯗꯒꯤ ꯂꯨꯞꯂꯨꯕ ꯃꯤ ꯑꯃꯅ ꯍꯨꯟꯇꯣꯛꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗ ꯀꯣꯏꯔꯦꯡꯅ ꯍꯩ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯗꯤ ꯅꯪꯅ ꯄꯥꯕ ꯌꯥꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦꯅꯦ ꯍꯩ ꯂꯥꯎ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯨꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯔꯦꯡꯅ ꯗꯨꯅꯨꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯣꯂꯤꯒꯣꯟꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯏꯔꯩ ꯑꯃꯅ ꯂꯩꯁꯤꯡꯗꯨ ꯅꯥꯄꯤ ꯃꯔꯛꯇ ꯄꯟꯗꯨꯅ ꯂꯩꯔꯝꯂꯤ ꯗꯅꯨꯡꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯤ ꯃꯗꯨ ꯎꯕꯗ ꯀꯣꯏꯔꯦꯡꯅ ꯐꯔꯦ ꯅꯍꯥꯛ ꯑꯩꯒ ꯉꯟꯇꯥ ꯊꯦꯡꯅꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯅꯈꯣꯏꯅ ꯄꯥꯕ ꯌꯥꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯨꯔꯕꯅꯤ ꯅꯪꯅ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯇꯨꯅ ꯅꯍꯥꯛꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯆꯗꯨꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯔꯥꯡ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯈꯨꯜꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯪꯂꯦ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯔꯒ ꯃꯁꯦ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯅꯨꯡꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯀꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤꯃꯛ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯣꯂꯤꯒꯣꯟꯒꯤ ꯊꯕꯛ ꯆꯠꯀꯗꯕ ꯑꯗꯨ ꯆꯠꯇ꯭ꯔꯤ ꯑꯖꯥ ꯄꯨꯖꯥꯗꯨ ꯑꯣꯏꯅ ꯇꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯅꯨꯡ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯑꯣꯂꯤꯒꯣꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯗꯅꯨꯡꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯆꯪꯉꯨꯔꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯧꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯆꯦꯃꯥꯏꯗ ꯏꯔꯤꯕꯗꯣ ꯗꯅꯨꯡꯗ ꯄꯥꯍꯟꯈꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯣꯏꯔꯦꯡꯅ ꯍꯥꯟꯅ ꯇꯧꯈꯤꯕꯅ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯅꯨꯡꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯍꯦꯛ ꯄꯥꯈꯤꯕꯒꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯃꯍꯤ ꯑꯃ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯤ ꯑꯗꯣ ꯑꯃꯨꯕ ꯅꯨꯡ ꯑꯃ ꯑꯉꯧꯕ ꯅꯨꯡ ꯑꯃ ꯑꯣꯟꯈꯤ
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡ ꯑꯅꯤ ꯑꯗꯣ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯨꯟꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯅꯨꯡ ꯑꯅꯤꯗꯣ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯗꯅꯨꯡꯗ ꯍꯥꯏꯔꯤ ꯁꯦ ꯃꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯍꯥꯛꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯅꯨꯡꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯗꯅꯨꯡ ꯄꯔꯞ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯣꯛꯂꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯌꯨꯝ ꯌꯧꯅ ꯂꯥꯛꯈꯤ ꯇꯧꯒꯗꯕꯨ ꯗꯅꯨꯡ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯣꯂꯤꯒꯣꯅꯗꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯌꯥ ꯊꯥꯖꯈꯤꯗꯤ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯣꯛꯅꯤꯡꯕ ꯄꯣꯛꯈꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯒ ꯀꯔꯤꯕꯨ ꯏꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯗꯅꯨꯡꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯒ ꯗꯅꯨꯡꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯈꯤ ꯇꯧꯔꯤꯕꯗꯣ ꯗꯅꯨꯡꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯌꯨꯝ ꯌꯧꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯦꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ